Maitai mai sâu nung siba Oyung lisa sat kiba Angon balambi pang kiba Hauro 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 Haura siba Tung lam sat mang lam sat ki bao không bao đâu ly đâu Tung lam sat mang lam sat ki bao không bao đâu ly đâu Kaya kaya bu thambi ram duna Kaya kaya bu thambi ram duna Matam amagi mai tay lai ko YouTube channel asibu thawai hapireba kanglisa kwai punamakki mafamda tolabana nai khaba sajik loina khubak sangjau tara lona dona ikok leida nona kurumjari nanai ngasigi thamjaga doriba topic asigi mapung oiba tangkakti mitei gi pungchat lon mitei gi pungsing asi kamdona masing thigadage mitei gi pungchat asina hojik leiriba standard time asiga kamdona compare tobu yabage haibagi matang sita yamna kupna khanjaraga neinajaraga matam changna thijinjaraga hairiba kanglol se soiraroi lalaroi khanba waklon ama thamjaraga hairiba mitegi pungchat lol asi myamangda puthok sabani hairiba pungchat lol asida soire natraga lale khanba amadi asi tawraga phagani khanba tugumba suggestion amadi comment sing bibirau hairiba kanglon sing adugi matungina aina ngamjaba thakta honajariba aigi puthokseraiba duguma matamgi pungchat lon asigi asoi aran naiminasi haiba waklol aduso hanbada tamjage ngasigi nanaina puthokseraiba dugumba mitegi pungchat lon asi mamangda aina video tangkak khara semduna thamjakraba mitegi matam kanglon sing khogi amadi mitegi sahi hoba sahi kumpaba haibna singbaduda akogi mateng oigadaba hena kanagadaba hairiba matam sidagi pungsing hokhibani hairiba matam sidagi thirakpaduna adugumba tha adu changbada pung asuk changi adugumba sahi adu oibada pung asuk changi haibna singba chapchaba mitei gi ama leijaragadi natragana lei haibadu utlagadi akoina miteina sahi hobasi nanaina thamjakhiba matam kanglon duda oigani haibasida seyna pam leitanaba amadi mayamna su akogi lana khanbiriba waklol adu khanbidanaba haiba tare asigumbagi waklonda nanaina ngasigi mitegi pungchat lol asi puthoktaba yadaba ama leibana maram oiraga madugidam khallaga puthoksage khanjabani nanaina hujik semjariba akogi circular plate macha ama semjariba si akogi mitegi pungchat lon adugi akogi kata singna chatkadaba maikei sing adugi magi kanglol adu semjabani hairiba kanglol sida mitegi oiba akogi angular haibadi magi kachin da hakla hakga semakpaduna chap yungba akogi kachin angle sing ase semakpa matamda chawba manaba adugumba akogi kachin kunthra ga nithoi haibadi angle kunthra ga nithoi chawba chap manaba angle masingda semgani hariba angle kunthra nithoi asina adugumba akogi angle amadagina angle ama phawbagi magi its pibal sing adu yorakpa matamda pungsing amagi matam oina logani aduga hairiba pungsing amagi matam si adumak thirakpaduna kunthra nithoi para akanda pung kunthra nithoi oigani hairiba mitegi pung kunthra nithoi si akogi standard time da hairagana 12 hour gi matam buni haibadi nomagi tangkhai du pung kunthra nithoi sina oigani hajabani asigumba pung kunthra nithoi gi kanglol asi semgat charakpa matamda nanaina semjeriba kanglol asi mikup ki oiba kata aduga nahum gi oiba kata amadi mitei pung gi oiba kata adumuk sinagani asigumba mikup nahum amadi pungsing asi singsida kupna neinaraga hairiba kanglol sigi matungina mitegi pungsing asi nomugi matamda pung humpu mari lei haibasi maikoi chapchana leigani
ꯅꯣꯡꯃꯒꯤ ꯇꯪꯈꯥꯏ ꯁꯤꯒꯤ ꯃꯇꯝꯗꯅ ꯑꯩꯈꯣꯏꯅ ꯄꯨꯡ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏꯅ ꯁꯥꯒꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯠꯁ ꯑꯦꯟ ꯀ꯭ꯂꯣꯛꯁꯤꯡꯁꯦ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ 12 ꯑꯋꯥꯔꯒꯤ ꯁꯥꯔꯀꯜꯁꯤꯗ ꯂꯩꯒꯗꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯣꯏꯅꯗꯤ 32 ꯑꯋꯥꯔꯒꯤ ꯁꯥꯔꯀꯜ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ 32 ꯑꯋꯥꯔꯒꯤ ꯁꯥꯔꯀꯜꯁꯤ ꯑꯅꯤꯔꯛ ꯎꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ 1 ꯗꯦ ꯁꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯣꯡꯃꯁꯤꯃ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯣꯡꯃ ꯄꯥꯕꯁꯤ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯌꯨꯅꯤꯠꯀ ꯃꯤꯇꯩꯒ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯃꯤꯇꯩꯒꯤꯁꯨ ꯅꯣꯡꯒ ꯌꯥꯏꯒ ꯍꯥꯏꯕ ꯋꯥꯍꯩ ꯂꯩꯕꯅ ꯅꯣꯡꯌꯥꯏ ꯁꯤꯗꯒꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯤꯠꯅꯥꯏꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡ ꯍꯥꯏꯕꯁꯤ ꯄꯥꯕ ꯍꯧꯔꯛꯀꯅꯤ ꯃꯤꯠꯅꯥꯏꯠꯁꯤ ꯍꯦꯛ ꯂꯥꯟꯕꯒ ꯃꯤꯅꯤꯠ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞ ꯑꯃ ꯍꯦꯛ ꯂꯥꯟꯕ ꯍꯧꯕꯗ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯃꯤꯀꯨꯞ ꯑꯃ ꯂꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯑꯃ ꯄꯥꯕ ꯍꯧꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯝꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯊꯛ ꯅꯤꯄꯥꯟ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯌꯨꯊꯛ ꯅꯤꯄꯥꯟ ꯍꯥꯏꯔꯤꯕ ꯌꯨꯊꯛꯁꯤꯡ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨꯗ ꯌꯨꯊꯛ ꯑꯃꯃꯝꯗ ꯂꯩꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯁꯤꯡ ꯑꯀꯛꯅꯕ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯡꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯂꯦꯡꯕ ꯍꯧꯔꯛꯄ ꯑꯗꯨꯒ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒꯤ ꯄꯨꯡꯁꯤꯡꯁꯨ ꯑꯍꯥꯟꯕ ꯂꯦꯡꯕ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯦꯡꯕ ꯍꯧꯔꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯍꯧꯃꯤꯟꯅꯔꯛꯑꯒ ꯄꯨꯡꯁꯤꯡꯁꯤ ꯁꯨꯝ ꯊꯤꯊꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯕ ꯀꯥꯡꯂꯣꯟꯗ ꯌꯦꯡꯉꯒꯗꯤ ꯆꯞ ꯆꯥꯅ ꯂꯣꯟꯅꯕ ꯇꯥꯒꯗꯕ ꯃꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯁ꯭ꯇꯦꯟꯗꯔꯒꯤꯅ ꯄꯨꯡ 3ꯗ ꯂꯣꯟꯅꯒꯅꯤ ꯑꯗꯨꯒ ꯃꯤꯇꯩꯒꯤ ꯄꯨꯡ 13 ꯇꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯟꯗꯔꯒꯤꯅ ꯄꯨꯡ 6 ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯤꯇꯩꯒꯤ ꯄꯨꯡ 24 ꯇꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒꯤ ꯄꯨꯡ 9 ꯇꯥꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯄꯗꯨꯅ ꯃꯤꯇꯩꯒꯤ ꯄꯨꯡ 32ꯁꯦ ꯁ꯭ꯇꯦꯟꯗꯔꯒꯤ ꯄꯨꯡ 12ꯒ ꯂꯣꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯄꯨꯡꯒꯤ ꯀꯇꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛꯁꯤꯗ ꯃꯥꯟꯅꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯍꯧꯔꯤꯕ ꯄꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯃꯥꯟꯅꯕ ꯚꯦꯂꯨꯗ ꯑꯣꯏꯅ ꯄꯨꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯎꯠꯆꯔꯤꯕꯁꯤ ꯃꯤꯇꯩꯒꯤ ꯄꯨꯡꯆꯠꯁꯤ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒ ꯆꯥꯡꯗꯝꯅꯕꯗ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒꯤ ꯃꯤꯅꯤꯠ 35 ꯃꯄꯥꯗ ꯂꯦꯞꯄꯦ ꯃꯁꯤ ꯄꯨꯡ ꯑꯃꯒꯤ ꯀꯂꯝ ꯃꯄꯥꯗꯤ ꯌꯧꯗꯦ ꯑꯗꯨꯅ ꯄꯨꯡ ꯑꯃꯗꯤ ꯐꯥꯗꯦ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ 30 ꯃꯤꯅꯠꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯨꯡ ꯑꯃꯒ ꯈꯔ ꯍꯦꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯃꯁꯤꯡ ꯍꯦꯟꯖꯤꯟꯅ ꯂꯥꯛꯄꯗꯨꯅ 45 ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒꯤ 45 ꯃꯤꯅꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯨꯡ 2ꯒꯤ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯡ ꯑꯁꯤ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒꯤ ꯄꯨꯡ 3 ꯃꯄꯥ ꯆꯞ ꯆꯥꯅ ꯄꯨꯡ 9ꯗ ꯊꯤꯜꯂꯒ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯇꯩꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯨꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯡ 1, 2 ꯑꯗꯨꯒ 3, 5, 8, 9 ꯑꯗꯨꯒ 10, 11 ꯍꯥꯏꯔꯤꯕ ꯃꯔꯛꯇ ꯂꯩꯍꯧꯔꯤꯕ ꯄꯨꯡꯁꯤꯡꯁꯦ ꯁꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯁꯤꯒ ꯁꯨꯛꯆꯥꯟ ꯆꯥꯟꯅꯔꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯡꯁꯤꯡꯁꯤꯒ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒꯤ ꯑꯩꯅ ꯄꯟꯖꯈꯤꯕ ꯄꯨꯡꯁꯤꯡꯗꯨꯒꯗꯤ ꯁꯨꯛꯆꯥꯟ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯗꯤ ꯈꯔ ꯊꯩꯅꯕ ꯈꯔ ꯋꯥꯠꯄ ꯈꯔ ꯍꯦꯟꯕ ꯁꯤꯒꯨꯝꯕ ꯁꯨꯝ ꯊꯦꯡꯅꯒꯅꯤ ꯅꯥꯏꯅ ꯄꯤꯖꯔꯤꯕ ꯑꯦꯡꯒꯨꯂꯔ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯀꯥꯈꯟ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯤꯇꯩꯒꯤ ꯄꯨꯡ ꯑꯃꯃꯝꯅ ꯀꯣꯜꯂꯒ ꯂꯩꯕ ꯑꯦꯡꯒꯜ ꯃꯁꯤꯡꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯡꯒꯜ ꯃꯁꯤꯡꯁꯤꯗꯒꯤ ꯈꯤꯖꯤꯛꯇꯪ ꯍꯦꯟꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯍꯟꯊꯕ ꯁꯨꯃꯥꯏꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯇꯩꯒꯤ ꯄꯨꯡꯁꯤꯡꯁꯤ ꯀꯔꯝꯅ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯒ ꯆꯥꯡꯗꯝꯅꯔꯒ ꯄꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯀꯟꯚꯔꯠ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯆꯥꯅꯕ ꯚꯦꯂꯨ ꯈꯔ ꯑꯩꯈꯣꯏ ꯅꯥꯏꯅ ꯉꯁꯤ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯡ ꯑꯃꯒ ꯏꯪꯂꯤꯁꯀꯤ ꯃꯤꯅꯤꯠ 22ꯒ ꯁꯦꯀꯦꯟ 30 ꯑꯁꯤ ꯃꯥꯟꯅꯒꯅꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯍꯣꯠꯆꯔꯒ ꯁꯨꯝ ꯌꯦꯡꯕꯤꯔꯒꯁꯨ ꯁꯨꯝ ꯈꯪꯕꯤꯒꯅꯤ ꯑꯗꯨꯅ ꯃꯤꯇꯩꯒꯤ ꯄꯨꯡ ꯑꯃꯒ ꯏꯪꯂꯤꯁꯀꯤ ꯃꯤꯅꯤꯠ 22 ꯁꯦꯀꯦꯟ 30 ꯑꯁꯤꯃ ꯆꯞ ꯆꯥꯅ ꯃꯥꯟꯅꯕꯤꯔꯒꯅꯤ ꯃꯊꯪꯗ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯤꯇꯩꯒꯤ ꯄꯨꯡꯈꯥꯏ ꯑꯃꯁꯦ ꯏꯪꯂꯤꯁꯀꯤꯗ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯇꯥꯏꯝꯗ
minute 13가 second 15가 만나ꯒꯅꯤ aduga asigi kanglon sida adumuk mathang yengbiragadi mathang akoi miyamna akoi wakhan tana khangbiba ngamgani haibadu thamjage loinana amuk akoi gi english ki pungsing sidagi yenglaga akoi mitai gi punga manaba beluda amuk nanaina khangjaba khara thamjage nanaina hotsagiba kanglonda akoi gi mitai gi pungsing sina english ki punga managadaba chapchawa masing lomda mu onthoragana English ki pung ama akhogi standard time ki pung ama gi matam se haibdi 60 minute ki matam se akhoi mitai gi dana pung ani ga nahum ni phuni thoi aduga mikup ni phuni thoi 2/3 haibsi managani mathangda mitai gi pungsing asi English ki 2 hours ka compare yenglak matamda English ki 2 hours se khoi mitai gi pung manga nahum kunmathoi aduga mikup kunmathoi fraction 1/3 laigen amuk mitai gi pungsing sida english ki pung ahum haibadi 3 hours se ekoi mitai gi pung ni pan chapchan leire sida di kemte chenadre mathangda english ki pung kha ma half an hour 30 minutes se ekoi gi mitai gi pung amaga nahum kunmathoi mikup kunmathoi ga 1/3 sile amuk khara pixel laklabada english ki 15 minutes se mase koi mitai gida 42 nahum 42 2/3 mikup sumaina le amuk kasumuk ekona yengjabada 5 minute 10 minutes si hana jege 10 minutes se sidana koi gi 28 nahum 28 whole 4/9 mikup sumaina belu silai amuk khare hena kupthara abada 5 minute manga gi matam se ekoi mitai gidana 14 nahum 14 mikup whole 2/9 aiba mikup silai aduga 1 minute amakhak ki matam se ekoi mitai gi nahum ani 42 mikup haiba siga managani haiba kanglon sigi matungina ekoi gi mitai gi pungsinga standard matamga ani gi compare tawna sum khangmina bayagani loinana ekoi gi mitai gi leijeri ba hari ba pungsing pungsat lon sida paba matamdati ekoi gi mikup humpu marina nahum saba nahum humpu marina pung ama sagani pung humpu marina 1 day no masai haibasima chapchana uniform oina sang manana adumak sum kakalakani aduga english ki di ekoi mayam su khangbire ekoi 60 second 60 minute adudagi muk pungda 60 ekoi gi 60 minute ki matungda di 24 hour na 1 day sabagi legre aduna hairiba sidadi siga kanglon si sum yengminabada ekoi mitei gi se 64 da fajana sang naina sinma ngambagi aduguma kanglon du leibana maram oiraga ekoi mitei gi matam kanglon se laina lawe yaroi mitei ekoi gi matam dugi pai pusing asuki matik yamna section ba amadi yamna kuppa kanglon da ekoi gi matam kanglon boiro natraga any ate atop leiriba kanglon kuding makta asuki matik yamna kupna hona jaramba adugumba pai pusing ni maramasina hairiba 64 gi chap manaba kanglon da yamna phajana hairiba matamgi pungsat asi sembirambani asiguma matamgi pungsat asina mathang manau kaidana adumak semakaga nongmagi matam amamam lowraga hairiba nongmagi matam sing asina akogi layum amamam oiraga asiguma layum sing asi kuntra akogi hairiba kuntra ga pung kunga marina thabum mama haibasigi matam asi lepani asiguma thabum mama gi matam asi lepaga aduguma thabum taraga nithoina hairiba ka akogi matam asi humduna poraktuna matamgi kangkhongda ungduna lakpada hairiba hanagi mafam hanagi kangkhongdugi unglakpam haurakpam mafamdu chapchana hek yowa matamda apunba numit chahumga humpu mangani ga maitegi pung taraga taruk chapchana habidi tara taruk si kajiktang phafatana hairiba matam simaktada yowi haibani asigumba ngasagi
ꯃꯤꯇꯩꯒꯤ ꯂꯥꯛꯏꯕ ꯃꯇꯝꯒꯤ ꯀꯥꯡꯂꯣꯟꯁꯤꯗ ꯅꯩꯅꯔꯤꯕ ꯄꯨꯡꯁꯤꯡ ꯉꯁꯥꯏꯒꯤ ꯄꯨꯡ 13 ꯐꯥꯐꯥꯠꯇꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯃꯇꯝꯒꯤ ꯈꯔꯒꯤ ꯁꯔꯨꯛ ꯈꯔ ꯍꯦꯜꯂꯒ ꯊꯣꯏꯅ ꯆꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯃꯔꯤ ꯀꯥꯟꯅꯔꯒ ꯅꯨꯡꯀꯥꯡ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤꯗꯨꯗ ꯅꯣꯡꯃ ꯍꯦꯟꯒꯠꯅ ꯆꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯣꯟꯁꯨ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃ ꯍꯦꯟꯒꯠꯅ ꯆꯠꯄꯗꯨꯅ ꯆꯍꯤ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯥꯟꯅꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯀꯤ ꯀꯥꯡꯂꯣꯟꯗ ꯅꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯅꯨꯃꯤꯠ ꯆꯩꯁꯤꯡ ꯊꯤꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯊꯥꯒꯤ ꯊꯥꯆꯠꯂꯣꯟꯗ ꯊꯤꯕ ꯊꯥꯒꯤ ꯊꯥꯆꯠꯂꯣꯟꯗ ꯄꯥꯕ ꯑꯗꯨꯒꯨꯝꯕ ꯊꯄꯥꯂꯣꯟꯒꯤ ꯆꯩꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅ ꯊꯥꯆꯠꯂꯣꯟ ꯈꯛꯇꯗ ꯊꯄꯥꯂꯣꯟ ꯈꯛꯇꯗ ꯅꯩꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯆꯩꯁꯤꯡꯂꯣꯝꯗ ꯅꯩꯅꯔꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅꯅ ꯂꯥꯜꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯃꯤꯇꯩꯅ ꯇꯁꯦꯡꯅꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯖꯕ ꯑꯃꯗꯤ ꯅꯩꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯊꯦꯡꯅꯖꯔꯛꯄ ꯎꯖꯔꯛꯄ ꯇꯥꯖꯔꯛꯄꯁꯤꯡꯗꯒꯤ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕ ꯌꯥꯕ ꯈꯔꯗꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯇꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯆꯠꯂꯣꯟꯗꯁꯨ ꯅꯩꯅꯕ ꯌꯥꯝ ꯐꯖꯅ ꯍꯩꯔꯛꯄ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯆꯩꯆꯠꯇꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯅꯨꯃꯤꯠꯀꯤ ꯆꯩꯁꯤꯡ ꯃꯁꯤꯡ ꯊꯤꯔꯒ ꯆꯍꯤ ꯑꯃꯒꯤ ꯁꯥꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯂꯥꯏꯅ ꯄꯨꯊꯣꯛꯄ ꯍꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯒꯤ ꯊꯥꯆꯠꯇ ꯂꯩꯔꯤꯕ ꯊꯥꯒꯤ ꯊꯥꯁꯤꯡ ꯆꯩꯁꯤꯡ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯨꯝ ꯑꯃ ꯍꯥꯏꯕꯗꯤ ꯊꯥꯒꯤ ꯊꯥꯆꯠꯂꯣꯟꯗ ꯂꯩꯔꯤꯕ ꯊꯥꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯊꯥꯗ ꯀꯔꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯒꯦ ꯑꯃꯗꯤ ꯊꯥꯒꯤ ꯇꯣꯉꯥꯟꯕ ꯀꯥꯡꯂꯣꯟꯗ ꯇꯧꯒꯗꯕ ꯊꯧꯔꯝ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯀꯥꯡꯂꯣꯟꯗ ꯇꯧꯒꯗꯕ ꯊꯧꯔꯝ ꯇꯣꯉꯥꯟꯅ ꯁꯤꯟꯗꯣꯛꯅ ꯃꯆꯥꯛ ꯈꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯁꯦ ꯅꯅꯥꯏꯅ ꯊꯤꯒꯠꯆꯕ ꯅꯩꯅꯖꯕꯁꯤꯗꯒꯤ ꯈꯪꯖꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯀꯥꯡꯂꯣꯟꯗ ꯌꯥꯝꯅ ꯃꯆꯥꯛ ꯈꯥꯏꯅ ꯐꯖꯅ ꯅꯩꯅꯔꯝꯕ ꯃꯤꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯝꯕ ꯑꯁꯤꯒꯨꯝꯕ ꯆꯩꯆꯠꯂꯣꯟ ꯑꯃꯗꯤ ꯃꯇꯝꯒꯤ ꯄꯨꯡꯆꯠ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯅꯥꯏꯅ ꯁꯝꯖꯤꯟꯅ ꯃꯇꯝꯒ ꯆꯨꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯛ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯠꯁ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯥꯡꯂꯣꯟꯗ ꯄꯨꯊꯣꯛꯆꯔꯒ ꯃꯤꯌꯥꯝꯗ ꯈꯤꯖꯤꯛꯇꯪ ꯈꯪꯅꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯅꯅꯥꯏꯅ ꯄꯨꯈꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯅꯩꯅꯕꯤꯌꯨ ꯅꯅꯥꯏꯒꯤꯗꯤ ꯁꯨꯞꯅꯒꯤ ꯄꯨꯊꯣꯛꯆꯕꯗꯅꯤ ꯑꯆꯨꯝ ꯑꯔꯥꯟꯗꯨꯗꯤ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯨꯝꯅꯃꯛ ꯀꯥꯏꯅꯃꯤꯟꯅꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ